Lakhipuronline puthokjaba August ki tang kuntra ningthau kaba numit ki Khomjinba Pao tabirasi ahanbada maroiba pau achumba asengba khangriba phauba senyekta mite meyek hapiganu haina ahal taranithoi haunasang apokpa marup ki luchingba nauria musnana phongdokre Lakhipur SMDEP Degree College amasung Lakhipur Senior Secondary School Fulartolda MLA Kausik Rai Butaramna okre Konjeng Laikai Citizens Club haina mingthonba club ama nauna semkhre Barak Dairy Farmer Producer Organization na September ki tang ani dagi jumjum da san songom yohana bagi thorang tawkre Luke Kayana Makhata na Indian Air Force ta Flying Officer oina khankhrabi Maria Begam Butaramna okre Assam gi mafam da Lainingal Ibungo Nauria Fulogi Mapok Kumon Thorom apung phana pangthokki bagi paw lakti amasung Assam dangarang nauna miyo chani ka marfutra humdogi masada COVID-19 ga anuba case thingnakre Laichada sina positive oibagi chang sada 0.8 oiri Hauzik mapung oiba paw tabirasi Achumba asengba khangriba phawba senyekta meitei mek hapiganu haina ahal taranithoi haunasang apokpa maruki luchingba nauria amusnana phongdokre wafam asi August ki 18 da laisram kun mamang laikai da pangthokiba pawgi mifam da phongdokibani mahakna hai Manipur gi MP laisemba sana jawbuna Bharat ki senyekta meitei mek yahonlagani haikibadu mapanda leiriba meitei singa harauba mati thagachaba phongdokjari adubu asengba khangbidriba phawba tawbiganu haina nauria amusnana phongdoki mahakna makhata na phongdokladuna Manipur sarkar na lepna kiba kunung mayek asi Manipur da leiba miyoi singa semba committee na lepna kibani Manipur gi mapanda leiriba akhangai kanamata yahon kide maramasina Assam Tripura amadi Bangladesh da leiriba miyoi singa pende haiki Nipan subada Manipur sarkar na lepna kiba kunung mayek si Manipur da leiba miyoi tana semba committee na lepna kibani Manipur mapanda akhangai kanamata yaukide Maram sina Assam, Tripura, Bangladesh, Simba, Miyosina, Penati. Mapan Subada, Lining War, Tamila Mamete, Yelome City, King the Baga, Pudok, the Rame, Pulana May, Putataruni, winning the Hakata, Wangon Lukoi, Hanba, Kaibur, Puyata, Robo, Pulana, Mangasubada, Konung Mayekna, Hadi Mite Mayna, Puya Pulumaki, Lamai Machine, Bangladesh. Ama ani hadi 1 2 3 hai se thai ara tawa jamagi magi ese lining hanna ibungo ge di si masing me se lawje bani haina mana khumgi mase dising macha ban ga kontha hungu taruk tai nei mane won mase haije ge ai masi di lawje re asima masi di tawtham thok ta bani taruk subada longa koireng songkhup tagi phangi haibisi Hangarubada, Mapamdudi Pangi, Haibu, Haina, Tokasabana, Hoina, Haidam Hai. Lakhipur Senior Secondary School Fulartolda School asigi holda August ki tang kunipan da pangthoki ba mifam amada School asigi chakot thoranga mari leinana mifam pangthokre mifam da Riyazuddin Chowdhury na President Lakhipur ki MLA Kausik Rai na Chief Guest MDC ki Chairperson Mutum Rina Amadi BJP Kasar District ki Vice President Abhiram Sharma na Guest of Honor oina sarugya mifam aduda MLA Sri Kausik Rai na chahi 29 suraba Lakhipur Senior Secondary School asi recognition oina na bohona badamating pangani haiki loinana hauzik leriba school asiki makhata na building ama sana na balu lupa lakh tara piragani haiki bada committee gi miyoi singa harawa phongdokna ki panba yai school asi Lakhipur Junior College oina Krista kumjal lising maga chamapan yankhai manga da lingkat ki bani college asi dagi pass tawkiba mahiroi kaya ama rajya gi tongan mafam singa thabak tawduna leiri numit asigi mifam da school gi secretary Laukha Matol Principal L. Gulab Singh amasung lecturer Moirang Them Sobita na chingba miyoi singna wangangki গিয়েছিল এবং আমি তাদেরকে বলেছিলাম আমি কালকে কলেজে যাব গিয়ে সেখানে দেখে কি করা যায় সেখানে গিয়ে আলাপ আলোচনা করব কালকে থেকে আবার আমার কাছে গিয়ে সেটা প্রেসার দেবেন না হ্যাঁ আমি বলেছি আমি আপনাকে দেব হ্যাঁ বিল্ডিং এখানে ক্লাসরুম বলি বা যেটাই বলি আমরা একটা তৈরি করে নিতে পারি কিভাবে কোথায় হবে যারা কাজ করবেন যাদেরকে আমি দেব তারা আপনাদের সঙ্গে আলাপ আলোচনা করে ইঞ্জিনিয়ার সেই টাকার মধ্যে এস্টিমেট তৈরি করে
Lakhipur SM Dev Degree College ta Lakhipur ki MLA Kausik Rai Bhutaram na okre College Governing Body ki Working President Koilan de na mifam mapoidana pangthok ki bathoram da College ki Principal Sri Tapos Dev na taram na okpa gi warol pi ki thoram da Governing Body ki VP Ingudam Binod Member Dr. Sumit Chatterjee na chingba mioi sing wangang ki MLA Sri Kausik Rai na College asigi chawkat thorang kuding da mahaki angama mateng pangani hai ki College Library ki damak ahan bagi oina lupa lakh tara piragani su hai ki Lakhipur Subdivision ki manung chembada leiba Konjeng Laikai dangarang Konjeng Laikai Citizens Club haina mingthonba club ama nauna semkhre Konjeng Laikai mandopta Soraisam Gorobabu na mifama poidana pangthokiba mifama sigi nauna khallaba Executive Body ki mihut singde President K Premjit Singh Vice President CH Ibungo Macha Singh General Secretary L Syamol Kumar Singh Assistant General Secretary K Gunajit Singh Finance Secretary S Ibuyaima Singh Sports Secretary S. Rajiv Singh, Cultural Secretary H. Mema Devi, Assistant Cultural Secretary H. Susmita Devi, Information and Publicity A. Shopon Singh, Organizing Secretary T. H. Rebita Devi, Assistant Organizing Secretary T. H. Dipali Devi, Aduga Convener na S. Indrajit Singh ne. Advisor da S. Gaurababu Singh, T. H. Surjasekhar Singh, S. Somorendra Singh, M. Buddha Singh amasung S. Dilip Singh ne. Kasar Jila ki Putikal Binakandida Laiba Barak Dairy Farmer Producer Organization FPO na Lagliba September ki tang anidagi hauraga San Sangom Yumjumda Yahonnabagi Thorang Tauri Ahan bagi oina Lakhipur Municipal Area Binakandi Ghat Binakandi Part 1 amasung Part 2 da Sangom Yumjumda Yahongadori Ningsing bayai Barak Dairy FPO si Binakandi Block ki manung chana laiba Dairy Cooperative Society ni pana punsilaga semkibani Demand ki matung ina service area asi pakthok chawthok halakani haina Barak Dairy ki secretary Shopon Asangbam na phongdorakli miyam na WhatsApp number 9435405527 number asida order pirakpa yagani hairi Sanamahi Club Boljurna Club asigi registration certificate phanglakpaga mari leinana mayai lekai Boljur mandopta harau tayamba phongdokre afaba thabak pangthoktuna club asina mingchat porakadabani haina saruk yakiba advisor Laisangthem Kamini Okram Pradeep Kumar amasung President Okram Ibom Chana phongdokhi harauba phongdokpagi mifam asida club asigyate member singnasu saruk yaki All Manipuri Muslim Mairapai Bisangstha Assam ki mihut singnasu Maria Begum Butaram na okre handakta Indian Air Force ta flying officer oina khalaklabi Moragang Tambayum ki Maria Begum ki yumda chatuna Lengjan fi yanduna ikai khumnaba utkre Thoram aduda loop ki President Sangita Begum General Secretary Jubeda Begum goloinana atay member singsu sarukjaki Lakhipur constituency ki manung chanbata laiba Sikpur Part 3 dagi handakta nauna flying officer oina khalakrabi Maria Begum gi yumda chatuna Yaifaliching Club Chandam Laikai ki advisor Ningombam Ranjit social activist Thongnauzam Tonsing amadi Muhammad Habibur Rahman Chaudhry na Maria Begum gi apokpa amadi apokpi unakhibaga loinana harau tayamba phongdokre loinana Maria gi tungi punsida yaifana basu thongjaki ahan taranithoi haunasang apokpa marup Laisram Kun Mamang Laikai Hailakandi Assamna Lainingal Ibungo Nauria Fulogi Apok Kumon Thoram Mapung Phana Pangthokre Thoram asida mifam mapu oina ahan taranithoi haunasang apokpa marup ki luchinghan Nauria Musana Chongtham Babuton Singh retired senior engineer Olasa Manipuri Youth Association ki chief advisor Khetrimeim Kundal amadi Akojan Sopon Vice President Manipuri Sahitya Parishad Central Committee Laisram Khogen President Jaribon Awang Masahela Kandi MSP Assamna Mathangsidna President Chief Guest amadi Guest of Honor oina taista phamki Ayuki Thoram Haurakpada Phamban Irat Thoram Iseng Ichum Phangminnaba Mayam Punna Phamban Mamangda Sidaba Mapugi Lairon Thiminaba Pangthoki Matungda Ichupiran Chingkhatpaga loinana Sidaba Mapugi Matik Mayai Sonminnaba Saireng Isei amadi Jagoigi Khudol Sutamki Nungthilgi Thoramda Akhanaba Mithung Singh Athoiba Mithunglen amadi ahan taranithogi ahan singna Laininghal Ibungo Nauria Fulogi Punsi Warigi Matangda Wangangki Lainingal Nauria Fulogi Chamaga Kuntramari Suba Mapok Kumon Thoram Apok Pamarup Singirbon Thosang Masana Silanduna Laining Kon Singirbon da Pangthokre Huirem Nandababu na mifam mapu dana pangthokiba thoram asida Khaidem Kantana Chief Guest oina sarujaki Nubidasigi thoramda Dr. Baba Chandra amasung Dr. Yengkhom Raj Biharina Guest of Honor gi leiteng oiki Posambam Rajendrana taramna okpagi warol piki
Laininghal Nauria Fulogi Jamaga Kuntramari Subamapo Kumontoram Apopa Marupon Tarapur Tausang Masana Silang Pangtokre Nubidasida Ayuki Pungtarutagi Laininghal Gisida Mapau Chentokpa Kongchet Miam Napuna Chatminaki Ayuk Punipan Pambal Ira Thoram Pangtokpa Golenana Bontarapur Tausang Masagi Thoromapu Moiran Tem Hembabuna Ichu Piral Sinkatki Thoramda Mutum Hemango Kaidem Bizoina Chimbamio Kayanasu Laininghal ki mapok thorong mari lena wangang ki thorong gi arubeda mairoi singna Laininghal ki latam dagi saideng pathok ki bagalena na yellow may ki hiramda khanani na ki haina apok pamaru pontarapur thosang masagi thoburen mutum hemango na phongdorkle Laininghal Nauria Fulogi Pokumon Thoram Badarpur Ghat Meitei Furupna Sindona Karimganj district ki Badarpur Ghat Manipuri Bosti da pangthokre Loop ki President Ibema Pisakna Mipama Poldana Pangtoki Bathorongi Mangoinana Ahibam Monindrana Ichu Firal Chinkatki Thauramda Ahibam Monindra Kumar Amasung Ahibam Nitaina Chief Guest Oina Sarubjaki Aduga Chandam Tomchasu Daistapangki Secretary Ahibam Thabung Bana Program Conduct Tokibakaloinana Thoromgi Nungi Babarol Pungtoki Sarubjaki Bamioi Singana Bidasigamari Lenana Wangangki Loiselakpada Naki Oiba Thorom Amasung Competition Kaya Supangtoki Bagaloinana Manamatum Yentoki Assam Manipuri Sahitya Parishad Hailakandi District Committee na Assam Manipuri Sahitya Parishad Lala Branch Hailakandi Khusamladuna Laininghal Nauria Fulogi Mapok Kumon Thoram August ki Kunmapan Nongmajing Numita Hailakandi Jila gi Lala Chengbilda Laiba Nangi Sangai ta Pangtokre Thoramasida Assam Manipuri Sahitya Parishad Hailakandi District Committee gi Vice President Laisram Khogendrana Mipamapo Oiki Chief Guest Oikiba Assam Manipuri Sahitya Parishad ki Vice President Koizam Soponna Bhairachu Katuna Thoromaudoki Numidasiga Mari Lenana Moirengzam Deb Singh Subram Kambam Chandrasekhar MDC gi member Maisnam Nandakumar Konsam Robindro Amasung Thangzam Horibabu na chingba mioi singna wangangki Assam Manipuri Sahitya Parishad Hailakandi District Committee gi Secretary Konsam Robindro na program conduct ki aduga loiselapada Assam Manipuri Sahitya Parishad Lala Branch ki President Thangzam Manilal na thagat wahi piki Assam gi yaipa yumba loiseng na puthoki ba COVID-19 bulletin gi matungina Assam dangarang mioi chani ga marfu traum do gi masada COVID-19 positive oi bethengnaki positive oi gi chang sada 0.8 mari oiri Laichada sina Kasar jila da mioi 12 Karimganj jila da mioi 3 COVID positive oi bethengnaki Hailakandi jila da mioi amatangarang Laichada sina na bethengnaki de Assam dangarang mioi mari Laichada sina leiki da bagaloina na leiki da bagi apunba masing lising manga chatrukani fusukre Manipur gi haksel loiseng na thokpa pau matungina mioi chahum ga marfu taret ki masada ngarang nauna COVID-19 positive oi bethengnaki Laichada sidagi mioi chamri ga 18 phaduna hankhre layeng chathaduna leiriba active case ki masingna lising ahum chahum ga marfu nipane Manipur dangarang Laichada sina mioi mari leikida bagaloina na apunba leikida bagi masing lising amaga chatret ka 18 sukre Aroibada maroiba pau amukhanna Achumba asengba khangriba phauba senyekta miti meyek hapiganu haina ahal taranithoi haunasang apokpa marupi luchingba Nauria Musnana Phongdokre Lakhipur SMDEP Degree College amasung Lakhipur Senior Secondary School Fulartolda MLA Kausik Rai Butaramna okre Konjeng Laikai Citizens Club haina mingthonba club ama nauna semkhre Barak Dairy Farmer Producer Organization na September ki tang 2 dagi jumjumda san songom yahunana bagi thorang tawkre Loop kaya na makata na Indian Air Force ta Flying Officer oina khankrabi Maria Begum Butaram na okre Assam gi mafam da Laininghal ibungo Nauria Fulogi chapok kumon thorom apung phana pangthokki bagi paulakti amasung Assam dangarang nauna mioi chani ka marfu 3 dogi masada COVID-19 ga anuba case thengnakre Laichada sina positive oibagi chang sada 0.8 mari oiri Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare